ꯕꯨꯠꯂꯨꯍꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ꯫ ꯂꯩꯁꯥꯕꯤ ꯀꯣꯂꯣꯅꯤꯒꯤ ꯋꯥꯔꯗꯦꯟ ꯕꯨꯠ ꯇꯣꯝꯕꯣꯏꯗꯣ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯥꯡꯁꯛ ꯉꯥꯡꯅ ꯂꯩꯔꯝꯃꯦ꯫ ꯒꯥꯔꯤꯗ ꯄꯨꯡ 4 ꯇꯥꯒꯗꯧꯔꯦ ꯑꯌꯨꯛꯀꯤ꯫ ꯃꯤꯅꯤꯠ 5 ꯈꯛꯇ ꯉꯥꯏꯔꯦ꯫ 4 ꯇꯥꯗ꯭ꯔꯤꯉꯩ ꯀꯣꯂꯣꯅꯤꯗ ꯆꯪꯒꯗꯕꯅꯤ꯫ 4 ꯍꯦꯜꯂꯒ ꯆꯪꯂꯕꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯏ ꯃꯈꯣꯏ꯫ ꯕꯨꯠ ꯋꯥꯔꯗꯦꯟ ꯇꯣꯝꯕꯣꯏ ꯁꯅꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯉꯒ ꯂꯥꯎꯔꯦ꯫ ꯀꯌꯥꯔꯛ ꯉꯥꯡꯅꯅꯤ ꯅꯈꯣꯏꯅꯤꯁꯦ? ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯦ? ꯂꯤꯆꯩꯁꯤꯅ ꯅꯌꯥꯡꯂꯦꯟꯗꯨꯗ ꯁꯥꯟꯊꯔꯗꯤꯕ ꯈꯪꯒꯗꯕꯅꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯤꯂꯤ ꯕꯨꯠ ꯋꯥꯔꯗꯦꯟ ꯇꯣꯝꯕꯣꯏꯗꯨꯒꯤ ꯋꯥꯇꯥꯗꯨꯗ ꯃꯀ꯭ꯂꯥꯛꯁꯤꯡꯗꯣ ꯊꯛꯇꯪ ꯅꯤꯛꯏ꯫ ꯆꯥꯟꯅꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯆꯩꯁꯤꯅ ꯌꯥꯡꯂꯦꯟꯗ ꯁꯥꯟꯊꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯌꯥꯝ ꯁꯥꯎꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯦ꯫ ꯌꯥꯔꯦ, ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕꯤꯁꯥ, ꯌꯥꯔꯦ, ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯤꯂꯤ ꯋꯥꯈꯜꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯆꯪꯍꯧꯔꯣ ꯍꯥꯏꯔꯤꯉꯩꯗꯨꯗ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯆꯪꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯈꯤꯕꯅ ꯇꯞꯅ ꯇꯞꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯕꯨꯠ ꯂꯩꯕꯥꯛꯇꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯏꯔꯥꯡ ꯂꯥꯡꯉꯝꯕꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯩꯕ ꯕꯨꯠ ꯃꯈꯩꯗꯤ ꯋꯥꯔꯗꯦꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯅꯗ꯭ꯔꯦ꯫ ꯕꯨꯠ ꯑꯃꯇ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯗꯦ꯫ ꯌꯥꯝꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩ꯫ ꯃꯈꯣꯏꯒꯤ ꯔꯨꯜꯁ ꯔꯤꯒꯨꯂꯦꯁꯟ ꯊꯨꯒꯥꯏꯕ ꯕꯨꯠ ꯑꯃꯇ ꯕꯨꯠ ꯂꯩꯕꯥꯛꯇꯨꯗ ꯂꯩꯕ ꯌꯥꯗꯦ꯫ ꯁꯣꯝꯗꯅ ꯅꯣꯡ ꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯇꯝꯐꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯌꯨꯛꯇꯣ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯒꯤ, ꯃꯅꯤꯃꯨꯇꯨꯝ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯧꯔꯥꯡ, ꯕꯦꯜ ꯂꯥꯛꯄꯒꯤ ꯏꯔꯥꯡ ꯂꯥꯡꯕ꯫ ꯃꯔꯛꯁꯤꯗ ꯂꯤꯛꯂꯥꯗꯤ ꯇꯨꯃꯤꯟ ꯀꯥꯆꯤꯜ ꯑꯃꯗ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯒ ꯂꯩ꯫ ꯀꯨꯆꯨ ꯀꯨꯃꯦꯟꯗꯣ ꯏꯃꯛ ꯍꯦꯛ ꯃꯛꯁꯤꯜꯂꯗꯨꯅ ꯃꯁꯝ ꯃꯅꯥꯗꯣ ꯍꯟꯗꯛꯇꯤ ꯏꯐꯥ ꯐꯥ ꯇꯨꯃꯤꯟ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯍꯟꯗꯛꯅ ꯃꯥꯒꯤ ꯐꯤꯕꯝ ꯈꯔ ꯁꯣꯛꯆꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯇꯨꯃꯤꯟ ꯃꯆꯤ ꯃꯆꯤꯗ ꯎꯪꯗꯨꯅ ꯒꯨꯂꯥꯞ ꯍꯧꯕ ꯂꯩꯈꯣꯡꯗꯨꯗ ꯑꯗꯨꯝ ꯄꯨꯡ 24ꯗꯣ ꯂꯩ꯫ ꯇꯝꯐꯥꯒ ꯔꯣꯃꯤꯌꯣꯒꯁꯨ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯍꯤꯗꯥꯛ ꯄꯤꯖꯗꯨꯅ, ꯊꯦꯔꯥꯄꯤ ꯄꯤꯗꯨꯅ ꯍꯣꯠꯅꯔꯁꯨ ꯅꯨꯡ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯍꯥꯛꯇꯤ꯫ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯊꯃꯣꯏ ꯀꯥꯏꯔꯦ ꯇꯝꯐꯥ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯑꯉꯥꯟꯕ ꯈꯣꯏꯔꯝꯕꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯅꯤꯔꯤ꯫ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯂꯤꯛꯂꯥꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤꯅꯤ ꯃꯍꯥꯛꯀꯤ ꯑꯆꯦꯠꯄ ꯂꯥꯏꯅꯤꯡ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯃꯤ ꯑꯌꯥꯝꯕ ꯍꯨꯝꯂꯥꯡ ꯂꯥꯡꯉꯤ꯫ ꯇꯝꯐꯥ ꯍꯣꯏꯒꯤꯁꯨ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯤ꯫ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯁꯨꯔꯦꯁꯅ ꯑꯌꯨꯛꯇꯨꯗ ꯃꯔꯥꯡ ꯇꯧꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯇꯥꯏꯕꯪꯄꯥꯜꯗ ꯂꯤꯛꯂꯥꯗꯤ ꯇꯣꯞꯅ ꯂꯩ꯫ ꯃꯁꯥꯗꯣ ꯃꯣꯟꯗꯥ ꯑꯃꯗ ꯏꯁꯩ ꯉꯪꯅꯗꯨꯅ ꯂꯩ꯫ ꯁꯨꯔꯦꯁꯁꯨ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ꯫ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯂꯨꯔꯕ ꯏꯆꯦꯜꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯅꯨꯡꯁꯤꯔꯤꯗꯣ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯃꯥꯒꯤ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯔꯕ ꯃꯇꯧ ꯑꯗꯨꯗ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯦ ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤꯒꯤ ꯏꯐꯨꯠ ꯐꯥꯎꯍꯟꯈꯤꯕꯅꯤ꯫ ꯎꯪꯗꯨꯅ ꯂꯩꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤꯕꯨ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯝꯒꯗꯕꯅꯣ ꯈꯟꯕꯗ ꯃꯥꯁꯨ ꯂꯥꯡꯇꯛꯅꯕ ꯐꯥꯎꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤꯉꯩ ꯏꯂꯤꯖꯥꯕꯦꯠꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯀ꯭ꯔꯤꯟꯗꯨꯗ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯤꯡꯗꯣ ꯄꯥꯏꯊꯣꯔꯛꯄꯗ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯍꯜꯂꯣ꯫ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯄꯒ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯍꯜꯂꯣ ꯁꯨꯔꯦꯁ꯫ ꯍꯥꯏ ꯏꯂꯤꯖꯥꯕꯦꯠ꯫ ꯃꯤ ꯃꯆꯥꯗꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯒꯁꯦ ꯑꯩꯈꯣꯏꯗꯒ ꯍꯥꯏꯕꯤꯔꯛꯄ ꯖꯥꯠ ꯅꯠꯇꯦ꯫ ꯀꯔꯤ ꯊꯝꯃꯣꯏꯅꯣ ꯚꯥꯏ? ꯚꯥꯏꯗꯨꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯕꯣ? ꯂꯥꯏꯞꯇ ꯅꯈꯣꯏ ꯃꯁꯦꯜ ꯀꯧꯅꯕꯗꯨꯕꯨ ꯍꯣꯁꯤꯅꯅꯦ ꯈꯔ ꯁꯝꯃꯦ꯫ ꯅꯛꯅꯕ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯚꯥꯏ ꯍꯥꯏꯕꯁꯤꯅ ꯏꯁꯝ ꯁꯝꯃꯤꯗꯅ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯧꯕꯗ ꯑꯩ ꯏꯁꯥꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ ꯑꯗꯨꯒꯤꯅꯦ꯫ ꯌꯥꯏꯍꯦ ꯅꯪꯁꯤꯁꯨ ꯏꯂꯤꯖꯥꯕꯦꯠ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ꯫ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯣ꯫   ꯅꯣꯏꯗ ꯑꯉꯥꯎꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯨꯂꯣꯆꯅꯥꯅ ꯍꯥꯏꯔꯛꯄ꯫
ꯃꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯃꯦ꯫ ꯅꯣꯏꯁꯨ ꯍꯛꯃꯟꯗ꯭ꯔꯣ? ꯑꯉꯥꯎꯕꯤꯗꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯅ ꯐꯠꯇ꯭ꯔꯣ? ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯅꯪ ꯃꯔꯝꯗꯣ ꯑꯩꯁꯨ ꯁꯨꯂꯣꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯁꯤꯗꯤ꯫ ꯃꯇꯦꯡ ꯈꯨꯄꯥꯡꯗꯣ ꯍꯦꯟꯃꯜꯂꯦ꯫ ꯃꯤ ꯈ꯭ꯋꯥꯏꯅ ꯄꯥꯡꯅꯕ ꯃꯇꯦꯡꯒ ꯃꯥꯟꯅꯗꯦ꯫ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯩꯗꯤ ꯅꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯁ꯭ꯇꯦꯞꯇꯣ ꯍꯦꯟꯃꯟꯕ꯭ꯔꯥ ꯈꯜꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤ꯫ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯃꯥꯏ ꯒꯨꯗꯅꯦꯁ, ꯑꯩꯉꯣꯟꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯁꯦ ꯅꯪ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯨꯗꯤ ꯃꯤꯗ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯇ ꯅꯠꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯗꯣ ꯂꯩ ꯑꯃ ꯊꯦꯠꯆꯤꯜꯂꯒ ꯃꯤꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯁꯩ ꯁꯛꯂꯛꯑꯦ ꯂꯤꯛꯂꯥꯅ꯫ ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯕꯔꯥ ꯍꯥꯏꯌꯨ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯄꯥꯎꯗꯝꯁꯦ, ꯁꯥꯅꯧ ꯅꯪꯕꯨ ꯇꯥꯔꯤꯌꯦ, ꯈꯥꯔꯤ ꯂꯧꯕꯨ ꯎꯔꯦ ꯅꯪꯇꯃ ꯎꯏ, ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯌꯦꯡꯂꯦ ꯅꯪꯇꯃ ꯎꯏ, ꯀꯔꯤ ꯃꯇꯧꯅꯣ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯗ꯭ꯔꯦ ꯂꯩꯇꯥꯗ꯭ꯔꯦ, ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯕꯔꯥ ꯍꯥꯏꯌꯨ꯫ ꯏꯁꯩꯗꯨ ꯁꯛꯂꯛꯄ ꯐꯣꯟꯗꯣ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯒ ꯂꯤꯛꯂꯥꯅ ꯏꯁꯩ ꯁꯛꯄꯗꯣ ꯃꯅꯥꯅ ꯇꯥꯔꯦ꯫ ꯏꯂꯤꯖꯥꯕꯦꯊ ꯏꯁꯩ ꯁꯛꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯑꯉꯥꯎꯕꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯦ꯫ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯁꯨ ꯁꯛꯂꯤꯕ ꯁꯩꯌꯦꯛꯁꯩꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯤꯡꯊꯤꯖꯅ ꯁꯛꯏ꯫ ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯇꯥꯕꯗ ꯁꯨꯝꯍꯠꯄ ꯅꯨꯡꯉꯣꯟꯕ ꯐꯥꯎꯏ꯫ ꯏꯁꯩꯗꯨ ꯁꯛꯂꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒ ꯂꯣꯏꯅ ꯀꯥꯏ ꯁꯨꯔꯦꯁ꯫ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯏꯁꯩꯗꯨ ꯇꯥꯏ꯫ ꯏꯁꯩꯗꯨ ꯇꯥꯔꯤꯉꯩ ꯐꯣꯟꯗꯨꯗ ꯐꯣꯟ ꯄꯥꯏꯔꯤꯕ ꯏꯂꯤꯖꯥꯕꯦꯊꯇꯤ ꯈꯣꯏꯔꯥꯡꯕꯅ ꯐꯣꯟ ꯑꯗꯣ ꯀꯛꯊꯠꯂꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ꯫ ꯁꯨꯔꯦꯁꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯁꯤꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯆꯣꯏꯔꯤꯕꯅꯤ ꯍꯥꯏꯒꯅꯤ? ꯏꯁꯩ ꯈꯨꯁꯛꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯔꯝꯗ ꯈꯪꯕ ꯍꯩꯕ ꯃꯤꯕꯨ ꯃꯥꯜꯂꯦ꯫ ꯃꯥꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯉꯥꯎꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯑꯣꯏꯕ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯉꯁꯤꯗꯤ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯥꯅ ꯉꯥꯎꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯁꯨ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯉꯥꯎꯏꯗꯅ꯫ ꯃꯥꯒꯤ ꯏꯁꯩꯁꯦ ꯇꯥꯔꯤꯉꯩ ꯏꯂꯤꯖꯥꯕꯦꯊꯀ ꯋꯥꯔꯤ ꯁꯥꯕꯒ ꯂꯣꯏꯅ ꯀꯥꯎꯋꯦꯗꯅ꯫ ꯃꯥꯁꯨ ꯐꯣꯟ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯦꯅꯔ ꯈꯪꯗꯦ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯃꯇꯨꯡ ꯐꯣꯟ ꯇꯧꯔꯒ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯁꯣꯝꯗꯅ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯏꯂꯤꯖꯥꯕꯦꯊ ꯃꯥꯒꯤ ꯚꯦꯁꯄꯥꯗꯣ ꯊꯧꯗꯣꯛꯂꯒ ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯦꯛ ꯌꯧꯕꯒ ꯏꯁꯩꯒꯤ ꯃꯇꯥꯡꯗꯨ ꯇꯝꯃꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯂꯣꯆꯅꯥ ꯃꯤꯍꯨꯜꯗꯣ ꯑꯔꯣꯏꯕꯤꯗ ꯆꯣꯡꯉꯤ꯫ ꯁꯨꯂꯣꯆꯅꯥ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯊ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯅꯪ ꯃꯨꯠ ꯑꯣꯐ ꯑꯣꯏꯔꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯇꯝꯕꯅꯤ꯫ ꯑꯩꯒꯤ ꯃꯨꯠ ꯑꯣꯐ ꯑꯣꯏꯔꯁꯨ ꯅꯪꯅ ꯁꯤꯌꯔ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯏ, ꯂꯥꯏꯅ ꯆꯝꯅ ꯈꯟꯗꯣꯛꯄ ꯂꯥꯟꯒꯅꯤ꯫ ꯑꯉꯥꯎꯕꯅꯤ ꯍꯥꯏꯌꯣ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯉꯥꯎꯕꯤꯅꯤ, ꯅꯨꯄꯤꯅꯤ, ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯥꯅꯕꯨ ꯃꯁꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯇꯥꯡ ꯊꯣꯛꯂꯨꯔꯣ? ꯑꯉꯥꯎꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯈꯤꯗꯣꯏꯅꯤ꯫ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯂꯤꯂꯥꯗ ꯑꯉꯥꯎꯕꯤ ꯂꯧꯕ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯅꯤ꯫ ꯏꯂꯦ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯨꯄꯥꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯩꯕꯨꯡ ꯃꯅꯨꯡꯗ ꯇꯤꯟ ꯆꯥꯕꯗꯨꯕꯨ ꯀꯅꯥꯅ ꯎꯔꯨꯗꯣꯏꯅꯣ? ꯑꯗꯨꯅꯕꯨꯕ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤ꯫ ꯑꯩꯗꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯀꯩꯅꯣ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ꯫ ꯆꯤꯔꯣꯝ ꯂꯩꯀꯥꯏꯗ ꯄꯣꯛꯂꯒ ꯆꯤꯔꯣꯝ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤ ꯌꯥꯝ ꯃꯥꯟꯖꯗꯦꯀꯣ ꯅꯪ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯂꯤꯖꯥ? ꯌꯥꯝ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩ, ꯑꯗꯨꯗ ꯆꯠꯁꯤ꯫ ꯅꯍꯥꯟꯃꯨꯛ ꯑꯩꯒꯤ ꯑꯦꯛꯁꯇꯣ ꯍꯟꯖꯤꯟꯅꯕꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯄꯥꯟꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ
ꯀꯩꯅꯣ ꯈꯟꯅꯕ ꯌꯥꯕ ꯑꯃ ꯈꯟꯅꯔꯨꯔꯁꯦ ꯅꯪꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅ ꯑꯩꯈꯣꯏꯒ ꯈꯪꯗꯈꯩ ꯅꯨꯄꯥ ꯐꯥꯗꯣꯔꯦ ꯍꯥꯏꯅ ꯄꯨꯡꯖꯥꯎ ꯊꯤꯟꯒꯗ꯭ꯔꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯍꯥꯏꯕꯁꯦ ꯋꯥ ꯋꯥ ꯂꯥꯎꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯒꯗꯕ ꯈꯪꯉꯕ ꯅꯪꯕꯨ ꯅꯍꯥꯟꯋꯥꯏꯗꯤ ꯂꯥꯏ ꯇꯤꯟꯒ ꯃꯋꯥ ꯂꯧꯗꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯗꯤ ꯋꯥꯒꯤ ꯋꯥꯅꯤ ꯏꯕꯦꯝꯃ ꯅꯪ ꯃꯨꯛꯈꯤꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯏꯕꯦꯝꯃ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯗꯅ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛ ꯇꯝꯊꯣꯛꯇꯅ ꯊꯝꯒꯗꯕ ꯉꯁꯤꯗꯤꯅꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯑꯋꯥꯕ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯕꯤꯕꯅꯤ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯏꯕꯥꯅꯤ ꯈꯗꯥꯡ ꯅꯣꯝꯃꯅ ꯀꯥꯟꯅꯔꯣꯏ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤꯕ ꯑꯗꯨꯃꯥꯏꯅ ꯏꯆꯪ ꯊꯧꯔꯛꯑꯗꯤ ꯆꯠꯂꯁꯦ ꯍꯧꯖꯤꯛꯃꯛ ꯑꯗꯣ ꯅꯪꯒꯤꯁꯦ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯌꯥꯝ ꯍꯩꯕ ꯃꯥꯏꯕꯗꯨꯗꯤ ꯅꯠꯇꯦꯀꯣ ꯇꯥꯅꯤꯡꯗꯦ ꯑꯃ ꯂꯥꯏꯃ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯑꯦꯗꯚꯔꯇꯤꯁꯇꯨꯕꯨ ꯍꯣꯏ ꯐꯔꯦꯁꯦ ꯆꯠꯂꯁꯦ ꯑꯁꯨꯝꯅꯅꯤꯗꯣ ꯌꯨꯝꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯦ ꯁꯨꯂꯣꯆꯅꯥ ꯏꯂꯤꯖꯥꯕꯦꯠꯅ ꯚꯦꯁꯄꯥꯗꯨ ꯊꯧꯔꯒ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯀꯥꯞꯊꯔꯛꯑꯦ ꯑꯣꯏꯅꯥꯝꯗ ꯌꯨꯝ ꯕꯔꯥ ꯑꯃꯗ ꯂꯩꯕ ꯃꯥꯏꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯔꯣꯝꯗꯒꯤ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯣ ꯌꯧꯔꯛꯄꯗꯗꯤ ꯃꯤꯅ ꯆꯤꯡꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯝꯃꯦ ꯉꯥꯏꯍꯥꯛꯇꯤ ꯃꯣꯏꯁꯨ ꯉꯥꯏꯔꯦ ꯑꯌꯨꯛꯇꯨꯗ ꯃꯃꯥꯡꯗ ꯃꯥꯏꯕꯗꯨꯅ ꯃꯧ ꯅꯥ ꯑꯃꯒꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯝꯃꯤ ꯃꯥꯏꯕꯗꯨꯒ ꯃꯧ ꯅꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯣꯖꯥ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥꯅꯦꯃꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯣꯖꯥꯅ ꯈꯔ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯕꯦꯝꯃ ꯖꯟꯇ꯭ꯔꯁꯦ ꯃꯥꯒꯤ ꯃꯣꯈꯥꯡꯗ ꯁꯦꯜꯂꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯌꯨ ꯊꯛꯂꯔꯣꯏ ꯀꯔꯤꯅꯣ ꯑꯣꯖꯥ ꯖꯟꯇ꯭ꯔ ꯎ ꯌꯥꯗꯕ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏꯅ ꯖꯟꯇ꯭ꯔꯁꯦ ꯁꯤꯗꯣꯏꯅꯣ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒꯦ ꯃꯁꯤ ꯄꯤꯊꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯅꯤ ꯑꯗꯣ ꯂꯩꯋꯥꯒꯤ ꯃꯃꯜꯗꯤ 10,000 10,000 ꯑꯣꯏꯔꯁꯨ ꯁꯣꯟꯕꯤꯔꯣ ꯑꯣꯖꯥ ꯐꯕꯨ ꯐꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯁꯣꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯅ ꯏꯁꯤꯡ ꯃꯤꯅꯔꯦꯜ ꯕꯣꯇꯜ ꯑꯍꯥꯟꯕ ꯄꯦꯛ ꯑꯃ ꯀꯥꯏꯔꯒ ꯂꯩꯋꯥꯗꯨ ꯁꯣꯜꯂꯦ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯦ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯁꯦ ꯃꯥꯅ ꯊꯛꯅꯕ ꯏꯁꯤꯡꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 9ꯅꯤꯗꯤ ꯌꯥꯟꯁꯤꯜꯂꯒ ꯄꯤꯊꯛꯎ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯄꯤꯊꯛꯄꯗꯒꯤ ꯌꯨ ꯊꯛꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ ꯃꯔꯛꯇꯨꯗ ꯑꯊꯦꯛꯄꯤ ꯑꯃꯥꯏꯕꯤ ꯇ꯭ꯔꯥꯟꯁ ꯑꯃꯁꯨ ꯊꯦꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯨ ꯊꯥꯗꯣꯛꯄ ꯉꯝꯍꯟꯈ꯭ꯔꯕꯅꯤ ꯃꯧꯅꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯍꯩꯃꯥ ꯑꯗꯨꯗꯤ ꯑꯐꯕ ꯊꯕꯛꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯨ ꯍꯦꯛ ꯊꯥꯗꯣꯛꯂꯕ ꯑꯦꯛꯇꯤꯚꯥ ꯑꯃ ꯏꯗꯧꯒꯤꯗ ꯀꯠꯂꯦ ꯇ꯭ꯔꯥꯟꯁꯇꯨꯒꯤ ꯃꯃꯤꯡ ꯈꯣꯏꯕꯨꯡ ꯀꯧꯏ ꯈꯣꯏꯕꯨꯡꯅ ꯃꯔꯩꯗꯨ ꯀꯣꯟꯇꯛ ꯇꯧꯅ ꯑꯩꯈꯣꯏ ꯏꯗꯧꯗꯤꯅꯦ ꯍꯩꯕꯗꯒꯤ ꯍꯩꯔꯕ ꯏꯗꯧꯅꯤ ꯏꯗꯧꯅ ꯍꯩꯇꯕ ꯂꯩꯇꯦ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤ ꯌꯥꯔꯦꯗ ꯈꯣꯏꯕꯨꯡ ꯑꯇꯥꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯃꯣꯏ ꯃꯁꯦꯟ ꯄꯪꯊꯥꯗ ꯊꯥꯒꯠꯅꯕ ꯃꯥꯟꯈ꯭ꯔꯅꯤ ꯈꯣꯏꯕꯨꯡꯅ ꯈꯨꯝꯃꯤ ꯊꯥꯒꯠꯇ꯭ꯔꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤ ꯃꯁꯥꯅ ꯊꯥꯒꯠꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯁꯤꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯉꯥꯏꯍꯥꯛ ꯅꯣꯛꯂꯕ ꯃꯇꯨꯡ ꯃꯧꯅꯥ ꯑꯗꯨꯅ ꯃꯥꯒꯤ ꯏꯁꯤꯡ ꯑꯁꯣꯟꯕꯗꯨꯒꯤ 10,000 ꯄꯤꯔꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯂꯥꯁꯇꯗꯤ ꯏꯂꯤꯖꯥꯕꯦꯠꯀ ꯁꯨꯂꯣꯆꯅꯥꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯥꯏꯕꯗꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯌꯦꯡꯒꯗꯕꯅꯣꯏꯂꯤꯖꯥꯕꯦꯠꯅ ꯑꯣꯖꯥ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯅꯥꯎꯔꯦꯝꯊꯣꯡꯒꯤꯗꯨꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯌꯦꯡꯒꯦꯅ ꯂꯥꯛꯄꯅꯦ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯅꯪꯗꯤ ꯑꯅꯣꯕꯣ ꯀꯩꯍꯣ ꯃꯁꯛꯄꯨ ꯈꯪꯗ꯭ꯔꯦꯅꯦ ꯍꯣꯏ ꯑꯣꯖꯥ ꯎꯐꯨꯜ ꯌꯥꯝ ꯊꯣꯛꯄꯅꯤꯅ ꯃꯤꯠꯇ ꯆꯪꯒꯅꯤꯅ ꯑꯅꯣꯞꯁꯨ ꯎꯞꯁꯤꯜꯂꯛꯄꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ ꯑꯣꯖꯥ ꯅꯨꯄꯥ ꯑꯝꯇ ꯐꯥꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯈꯣꯏꯕꯨꯡꯅ ꯃꯔꯛ ꯊꯠꯂꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯁꯤꯡꯒꯜ ꯑꯣꯏꯗꯅ ꯍꯌꯤꯡ ꯂꯥꯕ ꯑꯃ ꯐꯥꯎ ꯏꯅꯥꯛꯁꯤꯗ ꯉꯪꯂꯗ꯭ꯔꯦ ꯑꯣꯖꯥꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯐꯥꯕꯤꯌꯨꯁꯨ ꯌꯥꯗꯦ ꯅꯨꯄꯥꯕꯨ ꯉꯥꯃꯨ ꯂꯩꯔꯧꯗꯧꯅ ꯈꯣꯏ ꯊꯥꯔꯒ ꯐꯥꯕ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇ ꯍꯥꯏꯃꯤ ꯆꯥꯟꯅꯅ ꯅꯨꯄꯤ ꯅꯣꯏꯁꯦ ꯌꯥꯝ ꯉꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯕꯨꯡ ꯃꯊꯕꯥꯛꯇꯣ
ꯑꯍꯨꯝꯂꯛ ꯌꯩ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤ, ꯈꯣꯏꯕꯨꯡꯗꯒꯤ ꯈꯣꯏꯕꯤ ꯑꯣꯜꯂꯗꯥꯏ ꯅꯪ, ꯑꯗꯣ ꯅꯪꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ, ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯆꯥ ꯂꯣꯜꯂꯨꯆꯣ ꯏꯃꯨꯡꯗ꯫ ꯈꯣꯏꯕꯨꯡ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯄꯔꯦꯡ ꯁꯥꯅ ꯃꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯈꯣꯏꯕꯨꯡꯅ ꯊꯣꯛꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯇ ꯉꯥꯏꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯦ꯫ ꯑꯣꯖꯥ, ꯑꯝꯇ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯐꯖꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯤꯡꯗꯣ ꯍꯥꯏꯔꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯌꯨꯝꯅꯥꯛꯀ ꯀꯣꯟꯅꯅ꯫ ꯑꯩꯒꯤꯅ ꯆꯤꯔꯣꯝ ꯁꯨꯂꯣꯆꯅꯥ, ꯑꯩꯅ ꯐꯥꯕꯤꯌꯨ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯍꯋꯥꯏꯕꯝ ꯁꯨꯔꯦꯁ꯫ ꯏꯕꯦꯝꯃ, ꯑꯩ ꯑꯝꯇ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯒ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯒꯦ, ꯅꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯗꯦ꯫ ꯍꯣꯏ, ꯂꯥꯡꯉꯣꯏ ꯇꯨꯃꯤꯟ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯃꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯦ꯫ ꯎꯏꯁꯤꯟꯕꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯦ꯫ ꯂꯩꯋꯥ ꯃꯌꯥꯝꯗꯣ ꯁꯣꯟꯕ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯛꯁꯤꯟꯕꯗ ꯎꯕ ꯉꯝꯂꯦ꯫ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯖꯦꯛꯇꯔ ꯀꯥꯞꯂꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯣꯡꯊꯣꯔꯛꯄꯗꯧꯅ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ, ꯌꯦꯡꯕꯗ ꯃꯇꯝꯁꯤꯒꯤ ꯄꯥꯈꯪ ꯅꯥꯏꯕꯗ ꯌꯛ ꯂꯥꯎꯕ ꯄꯥꯈꯪ, ꯃꯁꯛ ꯐꯖꯕ, ꯔꯥꯁꯤ ꯒꯨꯟꯇꯅ ꯌꯣꯝꯕ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯕꯤ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯗꯨꯁꯨ ꯎꯔꯦ, ꯑꯗꯨꯕꯨ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗꯗꯤ ꯎꯗꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯂꯤꯛꯂꯥꯗꯣ ꯐꯤꯂꯝ ꯁ꯭ꯇꯥꯔ, ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯧꯅ ꯎꯏ꯫ ꯑꯅꯤꯁꯤ ꯇꯨꯡꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯈꯤꯕ ꯌꯥꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯂꯥꯏꯅ ꯁꯦꯝꯕ ꯖꯨꯔꯥꯗꯧꯅ ꯃꯃꯤꯠꯇ ꯎꯔꯦ꯫ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯑꯦ꯫ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯅ ꯎꯕꯁꯤꯡꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯍꯥꯏꯔꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯄꯤꯁꯤꯅ ꯁꯣꯏꯗꯅ ꯐꯥꯈꯤꯕ ꯇꯥꯔꯦ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯛꯄ ꯇꯥꯔꯒ ꯁꯨꯂꯣꯆꯅꯥ ꯀꯞꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯥꯒꯤ ꯀꯣꯛꯂꯛꯇ ꯃꯩꯒꯤ ꯄꯣꯁ ꯑꯃ ꯇꯦꯛꯂꯒ ꯇꯥꯔꯛꯄꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ꯫ ꯋꯥꯕꯅ ꯈꯝ ꯊꯦꯡꯉꯤ ꯃꯁꯥꯗꯣ꯫ ꯏꯂꯤꯖꯥꯕꯦꯠꯅ, ꯑꯣꯖꯥ, ꯀꯩꯅꯣ ꯑꯣꯖꯥꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯣꯏꯔꯣ? ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯣ ꯐꯥꯔꯒ ꯑꯗꯨꯗ ꯊꯣꯛꯇꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯗꯨ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤꯗꯣ ꯑꯉꯥꯎꯕꯤꯅꯤ꯫ ꯑꯉꯥꯎꯕꯤꯅ ꯅꯨꯄꯥ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ? ꯃꯥꯏꯕꯗꯨꯅ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯨꯄꯤꯗꯨꯕꯨ ꯑꯉꯥꯎꯕꯤ? ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯐꯖꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯏꯅ ꯎꯏ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤ ꯑꯣꯏꯗꯣꯏꯅꯣ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯦꯜꯕꯝ ꯐꯤꯂꯝ ꯀꯨꯝꯕꯤ ꯍꯦꯔꯣꯅꯤꯒꯤ ꯑꯣꯏꯅ ꯎꯏ꯫ ꯏꯂꯤꯖꯥꯕꯦꯠꯅ, ꯅꯨꯄꯤꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇꯗꯤ ꯎꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗꯕꯤ ꯑꯉꯥꯎꯕꯤꯅꯤ꯫ ꯑꯉꯥꯎꯕꯤꯅ ꯀꯃꯥꯏꯅ ꯁꯨꯄꯔꯁ꯭ꯇꯥꯔ ꯃꯥꯟꯗꯣꯏꯅꯣ? ꯇꯃꯣꯌꯥꯏꯒꯤ ꯏꯕꯦꯆꯥꯗꯧꯅ ꯇꯧꯕꯤꯗꯨꯅ ꯀꯃꯥꯏꯅ ꯅꯨꯄꯥ ꯐꯥꯗꯣꯏꯅꯣ ꯑꯣꯖꯥ? ꯃꯥꯏꯕꯗꯨꯅ, ꯀꯗꯥꯏꯗꯅꯣꯃ ꯃꯁꯦꯡ ꯃꯔꯥꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯥꯝ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯗ ꯌꯥꯔꯔꯣꯏ꯫ ꯏꯂꯤꯖꯥꯕꯦꯠ ꯈꯨꯝꯃꯤ, ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯈꯜꯂꯒ ꯑꯣꯖꯥꯅ ꯐꯅꯕ ꯇꯧꯕꯤꯌꯨ, ꯇꯧꯕꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯨꯄꯥꯗꯨꯅ ꯏꯇꯥꯒꯤ ꯃꯈꯣꯡꯗ ꯇꯨꯍꯜꯂꯨ, ꯅꯣꯟꯖꯍꯟꯒꯗꯕꯅꯤ ꯑꯣꯖꯥ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯔꯦꯗꯅ ꯈꯨꯀꯥꯄꯤ ꯑꯃꯈꯛ ꯀꯥꯞꯄꯗ ꯎꯔꯨ ꯎꯔꯨ ꯎꯪꯍꯟꯗꯣꯏꯅꯤ꯫ ꯀꯔꯤꯒꯤ ꯅꯈꯣꯡꯗ ꯇꯨꯍꯜꯂꯣꯏ? ꯑꯗꯣ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯥꯎꯏꯀꯣ ꯑꯣꯖꯥ꯫ ꯄꯩꯁꯥꯒꯤ ꯋꯥꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯆꯥꯎꯔꯁꯨ ꯄꯤꯅꯤ, ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯍꯜꯂꯣ꯫ ꯀꯔꯤꯒꯤ ꯄꯥꯛꯍꯜꯂꯣꯏ? ꯅꯈꯣꯏꯒꯤꯗꯃꯛ ꯑꯣꯖꯥ ꯃꯥꯏꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯂꯤꯖꯥꯕꯦꯠ ꯑꯃꯗꯤ ꯃꯥꯏꯕꯁꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯑꯦ ꯁꯨꯂꯣꯆꯅꯥ꯫ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯐꯥꯕꯗ ꯂꯩꯗ ꯁꯦꯝꯖꯤꯟꯕ, ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯔꯒ ꯐꯥꯕ ꯃꯍꯥꯛ ꯃꯅꯥꯅ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯥ? ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯂꯩꯀꯥꯡ ꯆꯥꯔꯕ, ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯕ ꯇꯦꯛꯅꯤꯛꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯐꯥꯕꯁꯤ ꯇꯁꯦꯡꯅ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫